Masih aku ina, iska mesti turun lah, mungkin mengalami kongcata, tangan mesti gilak sama sedang lagi bukan untuk lagi malam itu senama ini lagi sama sedang malam ini sih dia mesti lain itu senama ini mesti masih kebunda, kau iska mesti nama tem, kau ini macam bisa batu bungam sebab, batu kau ini mah boleh cendera nama batu bungam sebab, hai bukan, boleh nana, kami tiga sih ya coba program sudah ini dah, kau boleh mau di sawi bukan, ini mau penduduk orang orang yang milih SPM Sandra, kian sih aku ini kian yang milih suku ini pak. Asam sagai dah pokok mengang selain tak tahu bersih maki demo tu ya pemenang sama kita pun yang cedera kisah kau kami kiki pelak pelak pilih pak maki merup sama pak atau main menang sama ma perasa pun ma perasa pun main nah pak itu juga macam pak ini kita ni soal kita bagi kalau mesti kau main pun nah maki kita kena buat kerja. Mamai tampak leho, mamai leho, mamai kaya terkai, semua lagi kecil, kita orang boleh lomba, baru thui, main thui, kita nak, langsung nak baru, tahu, langsung, au, Jangan pun dia lakukan semua. Aku ini saya sini aku pun nak nerja betul. Masih bangga bagi sini. Nasi di lain tu ni seorang lagi. Ini mana? Ini ibarat pak Manipur lagi. Hari ba is komiti Torbung hari sini masuk amu. Aku ni puya jenjang mu macam dah. Moirang tangan di tangan hari sini masuk puya ni. Menunggu aman mas. Macam ikan bedi, orang lai harau bedi ikan bedi. Lai harau boleh kan bedi macam foto bedi. Macam ini sih ini. Macam ini, hing bedi kan orang itu bedi. Saya itu apa bedi mut kerja ni. Aduh, macam ini lai macam ni hebat. Nasi di Prithvi ni je pada. Nui thukul mari dah laiba oi bena. Prithvi ni sih yang nadi nampak. Maduda laiba mani kone. Kubin pecah beni, mesin wasa beni. Aduh bu, lain macam ni na, ikut saya, awal tu. Jadi aku ini lambat saya, nungsi na, mungon na, aku ini terang na, oi iya ba. Aduh, aku saya, aku ini su, Manipur lah juga, aku ini saya nak usin lagi deh. Hai bersih, aku ini sampai jauh na, yang nungai je ba. Nasi Manipur mereka jadi hidup ni ba, bis tolong di paisa sincere, saya ina. Kasi lain huni macam dah, unsing sang ba, nungai jai faba, isak isan wat ba, tolong benda, imana balam batu benda, mai pakot, dia dia hai sumna koran jaga lotion jadi. Housing, housing, masih lagi, kau lesson masih bu sendiri ba. Ngasih look ki music pun maksud jauh le, maksud dah ina lain tu lain dia ibu kurang jaraga, maya musuh ikut mana kurang jadi.
ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯄꯤꯈ꯭ꯔꯦ ꯂꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯂꯥꯏꯁꯪꯁꯤꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯉꯁꯤ ꯏ ꯈꯣꯡꯒꯨꯜ ꯂꯤꯕ ꯈꯣꯡꯆꯠ ꯇꯣꯔꯕꯨꯡ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯁꯥꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯩꯇ꯭ꯔ ꯈꯨꯟꯇꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯈꯨꯟꯇꯥꯛꯂꯕ ꯃꯇꯨꯡꯗ ꯀꯁꯥꯔꯗ ꯂꯩꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯄꯥꯜꯂꯤꯕ ꯃꯈꯣꯏꯅ ꯀꯔꯝ ꯄꯥꯜꯂꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯩꯈꯨꯝ ꯈꯪꯗꯣꯛꯅꯕꯒꯤ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯡꯕꯤꯔꯛꯏꯕ ꯇꯣꯔꯕꯨꯡꯒꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯏꯅꯥꯎꯕꯨ ꯃꯌꯥꯝ ꯇꯧꯋꯤ ꯉꯁꯤ ꯂꯥꯛꯏꯕ ꯑꯍꯜꯂꯣꯟꯁꯤꯡꯁꯤꯅ ꯂꯥꯛꯇ꯭ꯔꯤꯕ ꯃꯃꯥꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯀꯣ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯑꯃꯨꯛꯇꯪ ꯀꯁꯥꯔ ꯆꯠꯀꯦ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪ ꯎꯅꯔꯨꯒꯦ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯑꯋꯥ ꯑꯅꯥ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯈꯜꯈꯤꯕꯗꯣ ꯃꯤꯀꯨꯞꯇꯣ ꯃꯄꯨ ꯃꯥꯅ ꯌꯧꯈꯤ ꯂꯥꯛꯏꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤꯅ ꯌꯥꯏꯐꯕ ꯇꯧꯗꯧ ꯊꯕꯛꯇ ꯋꯥꯠꯇꯕ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯄꯤꯈ꯭ꯔꯕ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯖꯕ ꯅꯠꯇꯦ ꯑꯩ ꯆꯨꯝꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯄꯥꯝꯖꯔꯨꯕꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯪꯖꯕꯗꯅꯤ ꯁꯅꯥꯃꯍꯤ ꯀꯅꯥꯅꯣ ꯐꯖꯅ ꯈꯪꯗꯦ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯦ ꯇꯧꯁꯨ ꯎꯃꯪ ꯂꯥꯏꯅꯤꯡ ꯃꯆꯤꯠꯇ ꯍꯩꯖꯒꯦ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯆꯥ ꯎꯅꯕ ꯐꯪꯗꯁꯨ ꯃꯆꯥꯅ ꯃꯄꯥ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯆꯥꯅꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯑꯃ ꯊꯣꯛꯏꯕꯗꯣ ꯏꯄꯥꯗꯤ ꯃꯅꯤꯄꯨꯔꯗꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯆꯥꯗꯣ ꯃꯄꯥ ꯎꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯂꯥꯛꯑꯒ ꯃꯆꯥ ꯎꯅꯁꯦ ꯎꯅꯕ ꯑꯃꯗꯤ ꯐꯪꯉꯤꯁꯦ ꯃꯁꯤꯗꯤ ꯆꯥꯎꯈꯠꯄ ꯂꯥꯏꯕꯛ ꯐꯕꯁꯦ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯑꯁꯤꯗ ꯂꯩ ꯃꯐꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯉꯥꯏꯅꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯁꯂꯥꯏ ꯄꯨꯟꯁꯤꯕꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯂꯥꯏ ꯄꯨꯟꯁꯤꯕꯝꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤꯁꯨ ꯑꯁꯥꯝꯒꯤ ꯏꯁꯇꯦꯠꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯆꯔꯤꯕꯁꯤ ꯃꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐꯨꯂꯔꯇꯣꯜ ꯂꯈꯤꯄꯨꯔ ꯑꯁꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯁꯤꯗ ꯈꯤꯇꯪ ꯂꯥꯎꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯇꯣꯔꯕꯨꯡ ꯑꯦꯔꯤꯌꯥ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯟꯅ इचिल इनाउजिंग अहलजिंग लाइग्रुप पुनमक उनब लाक्सबनी हाइरिबा लाइबा सिदैसिदा ngasi lamdam sida laibiriba ipa ipal इचिल इनाउ लाइग्रुप खाइ खिबिगी मफमदा अखोइना ngamjaba khajiktam तौजरगा इचिल इनाउजिंग इपा इचाजिंग पुनः उनदुना अखोइगी लेते लाइरा अवा अना पुनमक सिंगसे तानमिनजगे हाइना लाक्सबनी
ꯑꯆꯧꯕ ꯈꯨꯡꯖꯝ ꯑꯆꯧꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯇꯣꯔꯕꯨꯡ ꯑꯩꯈꯣꯏ ꯅꯛꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯃ ꯄꯨꯟꯖꯩ Peace Committee ꯇꯧꯕꯨ ꯑꯩꯈꯣꯏ ꯕꯤꯁꯦꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟ ꯋꯥꯡꯃ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯄꯨꯡ ꯃꯌꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯕꯥꯟ ꯑꯣꯏꯕ ꯂꯝꯗꯝ ꯕꯔꯥꯛ ꯇꯝꯄꯥꯛ ꯕꯔꯥꯛ ꯇꯨꯔꯦꯟꯅ ꯂꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯄꯥꯛ ꯈꯨꯟꯗꯥꯖꯔꯛꯄꯁꯤ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯂꯠꯅ ꯀꯥꯡꯗꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯈꯟꯈ꯭ꯔꯕ ꯄꯨꯕꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯕꯨ ꯃꯌꯥꯝꯅ ꯏ ꯄꯥꯎ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯌꯥꯝꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ